Manipur gi ngamkhai thugai duna tongan balengak semnaba demand tawriba kuki jo MLA taragi mathakta action laukhattaba ki mayokta ngasisu imagi mairagi thomi singna assembly complex ta thomjin krai. All Manipur Women Social Reformation and Development Samaj Nupi Samaj na sinduna nifu humdoirak shuba maira pai bi hongdokiba numit thoram thanglibanda leiba ima khonthok ngan bi sanglen da pangthakrai. May ahumdagi hauduna thokriba irang asi maitai mitai na scheduled tribe demand tawriba asiga mari leinade haiba wafam yawba affidavit ama STDCM na Commission of Inquiry Manipur Violence ki office ta pisankrai. Amasung Assam gi lona thingkraba lalhonglop ULFA Pro Talks Faction ga Center amasung Assam government ka ngasi Union Home Minister Amit Shah gi mamangda tripartite accord ta khudyak pinakrai.